Wangoi Assembly Constituency ki manung sanba khaidi mapada Imphal Turen ki torban kaibadagi khul tare lom yauna yum lising ama hena ising na thunjin kre Manipuri sagol poni bu kanbadana tana sei yangkai hompugi matung daso breed asi nauna puthok naba kaw iroi sembagi Animal Science Department na cell culture tauna na bathawrang paikat kre State asigi mipung khudingmak pu computer hayanabagi damak kendra khudingmakta lem computer training tibagi program paikat na bahonari haina Chief Minister NB na phongdokre Amasung Imphal More lambi pakthok nanaba NXIDCL na Sem Saba Haukre Imphal dagi More satpada bunga mamakhai khak sanglagani Mayam Mukramjari Adamni Ambiribasi Impact News ni Aitakalamam Siam Kanan Housing Pungza Siphaubagi Marba Pausing Yam the Pizari Wangoi Assembly Constituency ki manung sanba khaidi mapada Imphal Turel ki torban kaibadagi khul tari lom yauna yum lising ama hena ising thunjin kre Constituency asik Imphal Turel torbanda chatliba Wangoi Iram Sifai Thambal nu lambigi khaidem hairiba mapa sida ngarang nubidang pung 12 makhai taba matamda torbana du kairakibane Kairaba Torabanadu fit Kuntrarom, Kairam Badagi, Tingba, Ngamdaduna Hauzikti, fit Samagani Fuhena, Kai Krelunena, Kairiba Mapa, Adu the Laiba, Venus English School, Kauba School Amadi, Tekre, Torvan, Kairiba Mapamadu, Luthana Kaiba Masung Ising Imaina, Wang the Sensil Padagi, Tingbada, Ngamluidabagi Mami Tabadagi, Tingnabagi Tabak Amata Haudri, Sensilakpa Ishingna, Wangoi Kaidem, Huidrom, Shirai na singba khul kaya da natana lau parili sing henba ki mathakta ising na thumjin kre ising na thumjin kharaba yum sing im manung ki mioi sing manang nakpa ising thumjin da ba mafam sing da laiba community hall sing da changjafam lauduna laiba haunare turel da ki centerak pa ising na makha thangba mai kailom da centerak pa dagi mayang Imphal gi mafam kharda su lawfam nga fam kaya ising na thumjin kre mayang Imphal gi oina sabung company mamang thada Ising kaibagi awaba mayuna kiba loikiba da ngairi ngaida wangoi da torban kaibadagi ising isau amuk mayuk na daure mayai lambi gi huidro makha lekaida sentharakpa ising haijilakpadagi haijilakta ba haiduna lambi mataida JCB seasonaduna leibak thonbagi thabak sathari ising sawbagi awaba mayuk na dabasu ising thomliba mafam singasi nga phafam ole ising sawbu yengba lakpa masung nga hongna phangani haiduna nga leiba laknaba singna lambi mataida gari khamjinbadagi lambi chatok chasinda ngaihak leitana traffic jam su thokle torban kariba mafam madu yaungna wangoi gi mafam kayada constituency asigi MLA olukoina hakthengna na satuna yangsinkhre yangsinbadu IFC gi chief engineer amasung DC gi team amasu yauki ising kaifam na natana ising na thumjin lakiba khul singda su sangna yangsinki MLA olukoina Torabanadu mi tadaba mafam amada kaibana yum sentakibadi laitri kairiba torabanadu thingbada awaba mai nagadabana pot saidi paisindana thamlaga turel imai khare hek hantarakpaga thingnana ba sem saba hauragani ising thumliba mafam singda awaba mai unariba miyamgi damakta lengak asina pangba yaba mating loina pangani hainasu phongdokhi Isang sola ba mafam sing yang sinabagi damak Ministry of Home Affairs ki Joint Secretary Sri Prakash na lusingba mioi mangana saba kongbu ama ngasi Imphal thunglakre namid homne gi kongsit asigi ngasi ahan numita isang na sola ba Imphal East Imphal West ki mafam kayada hak thengna na satri yang sinkre yang sin kongsit asi pangai lambi da leiba haikru makong da gi hauraga komidok ta leiba komidok Gandhi Memorial Primary School da hangliba relief camp ayang pali mutumera sapram laikai wangkai nithem pukri mapalgi miyamna mayuk na deb istawgi awaba singyang senke nimitara nirongi mamangda turel kaibadagi sokalaba basikongi phibam yengsilaba matungda ngarang numidang athengmada turel lerai kai khiba wangoi khaidem gi phibam su yengsinkre kongset asida saruya khiba Manipur State Disaster Management Authority gi Vice Chairman Adim Pamaina tampaki mafam kayada paktaknana turel lerai kaiba yaungna ising isau thokpana lengaki mafamdasu
ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯃꯤꯌꯥꯝꯅ ꯅꯪꯂꯤꯕ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕ ꯗꯤ.ꯁꯤ ꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯛ ngasi Imphal-da numit humnigi oina ngasi Imphal-da thunglakiba mihutsing asina isawgi survey report lauraba matungda center dagi lawba yaba mateng lawduna awaba taraba miyamgi damak paikhatpa yaba thabak thoramsing paikhatnaba lengakna sem sadum lei haiki ngasi Imphal-da thunglakiba ministry gi mihutsing aduda Agri Director Dr. K. Mahoran, Assistant Director Finance B.K. Mishra, Assistant Executive Engineer Transport and Highways Sachin Kumar Gautam amasung Under Secretary R.D. Rama Krishnan su loinaraki. Akhoi khaktana state khaktana maipu bangamdraba oirakliba phibam asina akhoi gi Honorable Chief Minister na center team bu invite tawre haraga hoji ngasimak thunga assess tawba akhoi hauribsini adona hoji pung 3 taba matamda chapchana chief minister gi office ta akhoi meeting tawre haraga karamba step karmaina paikhaikani karmaina control tawgani haibasi akhoi sungsoi soidana paikhalani masigi matang sida akhoi honorable chief minister na yamna concern oi aduga ngasigi mifam khara laibagi maramna ma ngasi thunglakpa ngamdabane adubu akhoi lakleba team masibu mahakna loina sinare haraga akhoi gi asigi report to gi matungina ma action lokhalani Housing Manipur ki oriba isawgi phimam asigi matangda parliament mifamda pukhatuna prime minister ki puning singsinaba National People's Party ki national president Kornat ki sangmada khangalagani haina NPP ki national general secretary Bibigras Wangkhem na phongdokre ngasi Bibigras Wangkhem party asigi state president general secretary amadi tongan ba party members singalunena wangoi gi ising isawgi phimam yengsinba lakpada wafamadu phongdoklambani Imphal Turil ki saruk ama oina wangwa Assembly constituency ki khaidi mapada Turil Toraban kaiba aduna maram oiraga isingna thumjilaba mafam sing NPP ki kangbu aduna yengsin khiba golunena relief camp hangdu lediba miyamgi awada passing su yengsin khi NPP ki General Secretary Organization case Lokenna mayang Imphal amadi tongan mafam singda ising sawba mafamda wangoi asi ayama matamda isingna thumjindana lakle Maramaduna, Lenga Asina Wangwa Assembly constituency da ahen mamiyeng sangbiu hainasu Lenga ki pungning singsinke. अखोई टीम अमा सर्वे लाक्सबनी अखोइना थिनजबदा याम वान उ नेशनल डिजास्टर मैनेजमेंट अथॉरिटी की टीम अमा अखोई होम मिनिस्टर की महामंगलदसु अखोइना सर्वे की रिपोर्ट में अखोई थागत जगनी प्लस अखोई की ऑनरेबल नेशनल प्रेसिडेंट श्री कोरनाथ सांगमादा पार्लियामेंट सेशन सिदा सेंटर देसु सिगुम्बा कनो से अवाब थिंगनरी म्याम से अथुबा मतेंग पांगबिनबा अखोई पार्टी की साइड तगी श्री मोदी जी दा थागत जगनी से अखोई तुरेन खोमाल जी थिंगबा ngamdana हुजी याम अवाब की फिल्म दे लेरि अखोई साइड तगी अखोई की ngasi अखोई सरकार सिदा अखोइना खतंग अथुबा मतमदा मियeng संबिरगा प्रजा सिंगी हुजी अवाना तारबे स्कूल कॉलेज लेबा हम खुदिमक सिंगसे लोइन जेंगोदा फिल्म अमदा चादरे Isauna maram oiraga porampat laiba modern college haujiksu ising na thumjin lairi college asigi classroom ayamba ising thumjin manangasi fawba mahiru singi anoba session hoba yadan lairi masigi mathakta library student union gi sanglen swimming pool amadi mahiru singi hostel na singba mafam singda ising thumjin badagi hena khodong sadaba kaya mayuknare tangai fadana wajamadi mahiru singna fansang thaduna sathok sasin taunari Hiram asiga mari lenaba authority na miyeng sangbidana college asigi campus ta tungsin leriba ising sing thokpinaba mairoi amadi oja singna lenga ki pungning singsilakli Isang namaram oiduna hokiba June maridagi awaba mayuk na ningay serekta nungay khulda Japanese encephalitis na naba miyoy leire maramasina Manipur lengak na makata na sandorakta na bakwa na bibagalon na isaw matungda sandorakpa yaba layna singdagi ngak thok na ba lakot pam thoba tabak sing lakot piyuhay na Society of Social Reformation nungay na apil tawrakli Sahi kungi matung na Manipur da khwaidagi sawba oina handak thokliba ising isaw na awaba taraba miyamda tengbang pinanaba UNACO Group
SBI Secretariat Branch amasung Business Excellence Group Manipurna Chief Minister Relief Fund lupa lakh tarin makai gi senpham katkre hariba tengbang gi senpham asi ngase nungthil CM Secretariat lup ahumna asina Chief Minister Nongthom Birenda kusina kibani senpham singa sigi manungda Business Excellence Group Manipur lupa lakh ama SBI Secretariat Branch lupa lakh ama makai amasung Yunaku Group na lupa lakh manga gi senpham asi katkibani Ising isang na maram oidan school ki angang sing tindok sinjin tawada school van sing da chawng na khodong sada ba mayuk nare serak asida school authority na exam routine sing ba fix tawida na ba all Manipur school students transporters association na sirloma da appeal tawrakli yelong aidagi sagon du laklaba poni hairaga khangnaba Manipuri sagol gi masing nongma nomagi hantarakpana mutkiba yabagi phibam leire sagol asigi masing lising ama yauna leraktabana scientific Technology Sinaduna, Brit Asi, Mangandanaba, Iroi Semada Laiba, Central Agricultural University, Cow Animal Science Department ki Head of Department Dr. T.S. Ranji Singmatim Amana, Sagola Segi Cell Culture, Taunanaba, Taurang Paikat Kre. Ngasi Department Asi the Pangtopa, Paumis Gunabamada, Dr. T.S. Ranadhina, Sagola Segi Manadagi, Somatic Cell Kanjab Taubana, Sahi Yankayong Pugi Matungda, Brit Asi, Nahonana, Amuk Putokpa, Namgani Haiki. Lamdamasida gi Hogdokiba, Polo, Masanaga Sago Nabadanatana, Laigi Haktaktagi, Naki Uiba Tauram Kayada, Sijinadan Laklaba, Shamakalasi, Cloning Techniques Sijinaduna, Nauna Revive Tauba Yabagi Pibam Lakpadagi, Ngasidagi Kongtangasi, Pakatpani. Sagol Makalasi, Kanana Basim Kiba, Manipur Poni, Conservation and Development Policy asi atuma matamda lengak asina chana handuna thabakta onthorok piraklabadi musilaba sagol makhalasi kanbada asoba khongthang oigani hainasu mahakna fongdoki Manipur Pony Development and Conservation Policy and Masam Gre, Masiam Tuna Senarago, Masida Quena, we suggestion to Hans Zucker Logre, Aduga Adobo suggestion to Tungus Lorago, Aquay Masi Conservation Policy, Tabuto on Togadico, Masi Hushina Conservation, the Kanaba Maswena Fangani, Sequipun Gitazavan, Honorable Minister Su, Aquay Pony Conservation City, Yamnama, Masagiam, Toya, where Yamani, Masi, Wapumsi, and Policy, Tuna. Akoi senar gane na sa tawi ado ragadi poni si long term conservation da chauba mateng amo igani ngasi pangthok ki ba cell sample lobagi thabak sing asi National Bureau Animal Genetic Resources Karnal gi principal scientist Dr. MS Tansia amadi National Gene Bank in SARS Oriba principal scientist Rak Agrawal sathaki bane hiramasigi matangda Dr. MS Tansiana National Breed ama oiriba pony asi state asidagi tanatana leibak asigisu oinasu yamna maruiba breed ama oibana shamakhalasi kanjab tawdaba yadi haibagi pandamda khongthang asi paikatpani pony laba amadi amom sing asidagi tongan manadagi loba somatic cell sing liquid nitrogen da kanjab tawduna thamgani cell asi frozen tawraga sahi yankayongpu hena thamba yai sagol makhalasi mutkiba thoklabasu somatic cell nuclear transfer tawduna breed asi nauna puthokpa ngamnagani su haiki for conservation of Manipuri horse. Manipuri horse is very important national breed. You know the number is decreasing. Keeping live animals of Manipuri horse is costly affair. So what we are trying to do is preserving cells which can be later, when required, can be used to produce Manipuri horse. We have collected ear skin samples from male and female Manipuri horses. We will culture these samples in the laboratory and somatic cells from these samples will be conserved in liquid nitrogen for conservation of Manipur. Chief Minister Nongthom Birena lemna computer training pibagi program ama lawang samam da laiba Liberal College da hodokre. Isaungna sogalaba mafam singyeng sinaba center gi team ama ngasil Imphal da thunglaragani loinana Edit College tisa singina matam ga sunaba tolop phangdaba gi thengdari awaba koknanaba government ki maike da gi angam honna gi hainasu Chief Minister na fongdokre.
Information and Cultural Society Manipur ICSM na sinduna ahanbo na lem na computer training pibagi khodong shabasi hangang assembly constituency na kon ba mafam singda lariba mipum khudimak ta piri training program adu hongdokpa ga mari lenana wangang bada chief minister na phongdokibada state asigi mipum khudimak ta su computer hayandaba yadi haibagi panamda chingi district sing yauna tongan ba constituency da digital india program gi makhad lem na computer training pibagi program asi paikhanaba so honagani anoba lengak asina tumma saba khangdana miyam gi aifanabagi damakta khongjel yangna sangsinduna sienduna honari government official singna active oina lengak asigi khongjel da inba ngamna na honabiu khongjel asida inma ngamdraba official sing adu masa masa gi phamdagi hongdo hongjin torokpa yai haibo wafam su phongdoki Howjada phoma pawmagi matungina Manipur laingakna Imphal mayol da khiliba CCTV camera leibagi matangda thizin khiba committee report ngase chief minister nongthom bin singa da langkhat khre hariba report asida khushina khiba du da lamai sani gomdra taruk pali amasung maduga lunena lamai lisingani gi mathakta panba volume 9 gi annex mayam amasu yauri inquiry committee asi chaliba sayisi gi march 13 da lenga ki order magi makhada mi ahumna saba committee amana Tizin bahorki bani atoba member sing asigi manungda hairiba committee asigi member sing the RD Samsung RR secretary Suman Singha amasung IGP zone 1 Clay Khongsaini inquiry committee asin Rajbhavan CM Banglo amasung Imphal Bazaar manungda khiliba camera CCTV camera chama yankhai manga gi matangda karam lekhibano loinana mathau tawdribara asigi matangda kumna thizin khe report asi phangbaga Semester N Birena Lakadriba cabinet amada Putoklaga Karamba action Lokot Kadagi Habadu Lepkanisu Hari. How's the Makata Pauda Imphal the Moria the Toin Satpa Mui Singiyam Nungai Pau Omana Union Cabinet na Ayaba Pit Lamatunga National Highway number 102 Imphal Morelambi Asi Park Nanaba National Highways and Infrastructure Development Corporation Limited NHIDCL Siem Sabhau Kre Hariba project Asina Imphal Mori Sathuk Sasin Tawada Jangma Matamasi Tangkai the Hantalagani Haibadi Imphal the Gimore Yobada Supnatagi Pung Amamakai Kaktamak Sanglagani Hairi Ngarang Union Minister for Transport and Highways Nitin Gadkari na Lauktokibada project asi Paikat Nabagida Bakta Sem Saduna Lady Haina NHIDCL Gizin Manager Project Sunil Kuman Impact News ta Fongdorakli Lupa crore listing amaga Satuklom Sangadori project Asigidamakta Lam Lausin Magitabakso State Government Yamnakan Honari Electric post amadi PhD gi ising pipe singsu phuktok tuna anoba maphamda hongdokhi kedabagi clearance forest and environment ministry dagi phangli haina Sunil Kumar na makha tarakli project asida underpass semba accident thoktanaba lambi gi mataida yona samal khaba bus amadi truck ki tongadaba tonganba lane thamba amasung ayangba amadi tapna thauba gari singi oiba tokhaiba Topam Tamani Singma Yauri, Lilong the Wangjing Fawa Fallen Oregani Aduna, Wangjing the Mori Fawbana, Tulen Oregani Haina, Sunil Kumana Fungdoki. Since this work will be done in EPC mode, which mandatorily requires 90% of the land to be acquired before the tender is awarded. So for floating the tender, the estimates for the land to be acquired. Right now we have about 55% land available, the existing road.
About 45% balanced land is to be acquired, out of which about 15-20% is the government land and the rest is the private land. The state government has already appointed the committee to negotiate for that land, to purchase the land. The rates have almost been finalized, but the standing properties valuation is taking a lot of time. Once the state government, the local PWD prepares the estimate for the standing properties, I hope I'll get the estimate and then it can come for the tender. The tendering process will then take about 3 to 4 months. So if everything goes well, by November, December, I feel the project will come. Manipur University Human Rights and Duties Education da MA course hangdo haidana Mahiru Singh protest athakre. Protest adu University asida Human Rights and Duties Education da sahi amagi post graduate diploma tamliba Mahiru Singh na sathakibani. Mahiru Singh aduna administrative block ki vice chancellor ki get mamang da nungthil pungani taba matamdagi sathakibani. Mahiru Singh aduna protest Tawbadagi nungthil pungani makai tarakpa adwaidagi BC ke conference hall da mifam ama sathaki. Mifam aduda Human Rights and Duties Education da MA hang nabagi khanari haibagi paudi fangi adabo kari warep lawkhrabagi haibagi akwa maroldi khangmangamdri. ISRD Ministry da koi Human Rights ki chhatra singna email gi khuthang da hanjin anirak koi gi MA hang dopi haiduna che thabu su leikhre moi gi response da koi gi Central University khudimak si masana autonomous oina MA hang jaba yai haibagi adumba reply su pirakre ba BC da reminder hanjin thakre adu moi na di muka UC gi permission ngai ri na delaying tactics hana da ngasi phobo dum lak pai tare kai gumba sing masigi mifam asida chapcha positive response phangagadi yana phai kai gumba response na phajadabu taragadi MA hangdoktabu taragadi University ki mapanda leiriba civil society organization sing amadi chhatra loop sing loinana laibak miyam ga loinana makhal makha kaya gi khongjang sing jangsinaba ikoi sem chaba loire. Differently able persons singbo atamna usit thawaidabagi wangang sangang sijnaduna miyam mangda handaba miyengda thambiba yaning di haina concerned peoples from the disability sector na nungaitaba phongdorakli. Manipur slap ta pawmis unaba mada angamba Disabled People's Organization gi President Fairuzam Kripa Maitay na Fongdorapada Imphal East ki Wakhong Makha Lekai dagi freelance painting artist oina laiba Nama Swaraba ke Michael Maitay da Junior Fellowship Pirak Padagi Jun Kulumdoi da Kewa Company da Michael bu opagi thoram ama pangthoki opagi thoram madu Michael na masagi Lekai da pangthok lam labadi hena nungairam gadabani haina Facebook da thagat ki Wafam asina wahaw wadaga tha sigini panda lekai asida pangthokiba public meeting amada lekai asimaktagi sarang them samungoba kauba masagi saini phamatoram suraba mioi amana loudspeaker da usit thawoidana sai thangkiba yaningde disabled person singda asigama miot minai sathaba makha tana tobiganu hainasu appeal tawrakli panba yabadi ke Michael hariba mioi asai state amasung national gi thakta award kayamarum phangbatanatana Ministry of Culture Government of India na piba National Junior Fellowship Panglakraba artist amani Sarang them samung ho Elias hangam jaw hai ba miyo china yamna ludaba yamna phajadaba mongda Michael bu yamna usit thawaidana ma ko ngang saktana tawbadu aikoi si miyamna khanga leirabani adubu khanga leiriba koi chida amuka hanna makoina usit thawaidaba torokpa si aikoi yaningde maramaduna hairiba miyo si mari leinaba government gi miyo singna Lekai amadi adagi organization sing loina government gi Michael dagi ma ko akan ba serak pibi daga matungda mona sigumlaba disabled oirba sing handana yembo si thawaidaba thabasi tawhan bidana ba haidana aikoina phongdok sabani. Grid connected rooftop and small solar power plant haibi hiram masida numit ini subna sathagadaba training program amanga se hodokre training program asi Manipur Renewable Energy Development Agency Manireda Nise Gurugram amadi Nelit akampat na punna kusamnadana hotel class grande da ngasida gi sathaba hawkibani tharomasida saru yakiba MSPDCL gi managing director Dr. Priyokumana state asigi oina sahi amada power unit million satreta gi sanipan fawa puthokpa mathau tabagi manungda million kuntramanga romdi solar amadi atai atoba renewable energy singdagi mai puthokli solar power plant sijinaduna mai puthopagi masing hengalak labadi state economy da sauna kanaba pibangamgani Solar power plant sijinabana piriba khodong saba singa sigi matangda akhangai singna miamda mamutana khangan batangai fadri su haiki. If we require 710 million unit
5% of surrender that comes around 35 million units. In that 35 million units, we have to meet it. So, to my all colleague engineers of MSPTCL and MSPCL, all out efforts to achieve this should be given by all the engineers from transmission and SLDC by not giving unwanted shutdown, unwanted this one plan outage like this. Awanong pog state singamasong Manipur pumadang nga sa pung taraga minik kuntraum de setpada magnitude mari dasmik nipan gi sangda yuaha krihaina Manipur University gi seismological observatory na fongdorokli yuaha basigi epicenter na Myanmar gi Maulok tagi kilometer 3 laga laiba Chinduin river gi nongpok thangba khongbal gi laimai de kilometer 35 luna laiba mafamdani suhairi Hausa matang aswaida break amatan lauzage Manipur madi maling tongan tongan ba ipaw singalon ne khoi break te yamna thunhan jarake impact news po meng ta da laibiu break ki matungda taran oksari hausa makhada ba pawda Namami Rivers and Loktak Lake campaign ga mari ne ngasi Nambul Turil gi phibam yengsin khre ngasi ge khongset aduda Nambul Turil dagi sentharak pa amot pa phatta haudi lokhat pham sanada ba mafam su yengsin khre Fata haudi plastic bottle na singba laukhanaba sagadri ba mafam asi Nauria pakhang lakpa islam constituency ki manung sanba maijrauga hiang thanga tainaba da laiba Nambul Turil gi sarup amadani ngasage khongchare du Nauria pakhang lakpa islam constituency ki MLA Soibam Sawa Chandrasu sarya ki bolunena Turil singi masak mangandana luna na thamba haibasi BJP ki vision documenta yaukhiba yamna tangai fadaba tawdaba yadaba thabak oibana Namami Rivers and Loktak Lake asi paikhatpane loinana amonakai lokhatnaba thaurang leire haiduna miyamna Turilda amonakai thadaba tawbigano Turil singasi kanana honabada puna thaudang lominasi su haiki Koin paikhat sariba thorang se loire matung dadi Nambun Turin dagi center ko ising mayam singje phatta porsing do Loktak da talaroi adi Loktak pusu apa Loktak parama oiragani handari phatta singje sida pola paikalanganda har onthokpa yarno onthoni har onthokpa yadaba singduna aikoi akutpa mafam da thamaga maduna mu sema yaba ground leveling semdana kaidona madugi kanaba mayam singdo madu pinabunda pakal khongdang sida punna daita lomina honamina si aiba wafam si thamjari bani Nambul Turian da ko huji uriba phattaba mapangoi ba pot mayam asi Imphal manungdagi tholakpana maruiba plastic ki aduga tumdaba ising na tumdaba mapangoi pot mayam sing asi tawdagidana Loktak ta masina tabadagi Loktak ki environment da adugi matik sokchalakpa Nambul Turian gi maruina Turial gi phema sisu nongmo sokchalaktana khoi Turial gi magi saktam adu mangkhidana nala amagi thakta lakpa leiba phim sing asida kari thabak paikhat pa yai habigi akhanaba thorang ama semna nabai damakta akoi mafam asida akoi lejabani Kangla laifam ne sindana mit humni subna satagadaba Kangla kongba irong amasung nomai singkhong khoinambagi saruk ama oinanga si Kangla da hauzik Manipur da thokleba ising isaw asiga mari lenana lai khurambagi thawram ama pangthokre thawram madra wangala duna Kangla laifam ne lusingbi momon leimana haikibada thawram masi hauzik Manipur di ising isaw gi awaba thokleba asi koknana ba pangthokpani haiki Baki yamna luraba asigumlaba akoigi isingna iroina dana tawraaba magai salai khangdangai punamakse akoiba sida tawraiba punamakse akoi leiriba leibaki miyamna mafam marang khangdana tawham jabang khangdana kem tawdana adugi matik awabagi phibamda tarakpase awabagi phibamji tadanabagi damakta leiriba kanglagi imasing pulle haraganda paramji kha pangboromda ibadau pakhang mana pubi hinabagi damakta kokno na khoina ipa ima da thawni jarisi Isauna solaba khongman amasung masig akoibada laiba khetri laikai pebia pandit laikai mongkhang lambi basi kongamadi atai area singda laiba mioi singi damakta UNESCO school na relief camp ama school asida hangdokre thasigi tariatagi hangdokiba relief camp asida lairiba awana taraba mioi singda laifam sapam pibada natana ana layeng hidak langthak punamaki khodong sabasu UNESCO school gi maikaidagi piri
Sagolmal Mainolerak Maisnam Nong Thumam Lekai the local MLA ki Kutanga Ising Isauga Mari Lenana Sing Hawaii Singba Polam Amata Yantokiba Late Lekai Asi the Yantokiba Polam Singadudi Infalo West DC ki Maikadagi Isingna Tumjin Kiba Yum Tong Karada Tengbangwina Piki Bani Haina Infal Municipal Corporation IMC 1 number 9 ki Councillor Shwaram Sunilna Impact News Fongdorakli Mainolerak Laiba Shwaram Sunilgi Mayumda Impact News ka Unarubada Magna Hai Handak Leftana Chu Kiba Nong Namaram Oiraga Lekai Asaki Yum Kara Ising na Tumjin Ke Kara Amana Heni Ising na Tumjin Ba Yum Tongda DC ki Maikai de Tengbang Oina Sengbek Makai Ahum Amasung Hawaii Bek Ama Piraki Polam Singado Ishao Kai Hena Solaba Yum Tong Singda Yantok Kibane Polam Singado Panghoda Bamioi Karana MLA da Taishin Pam Tokte Hiramasi MLA ga Karigoma Mata Marilene de Hainesu Magna Makataraki Loken MLA na DC da ai basi amata pigi balaite Karigoma amta local MLA yaudana ai khoi gi lekai da ising thumbam maslam long thumbam sogoman si khoi gi war sida lambi sigi makha thangpasina sogoman esini somna ka chamthongni sogoman gi pot yelakpasida khoi ka chamthong gi sorsu sial phangbam thoi haibasida DC da haiba matamda DC na adudi yum athumba khara pibiro haina pirakpa siarni Nomagi Oiba Lemna Layamagi Kema Mangasi Singjami Wama Pebia Pandit Laikai the Pangtokre Kemado Peace and Development Organization Infal Eastki CMO gi Makhada Pangtokibani Hariba Kemasi Laikai Asi the Matam Queen Ising Tumjinduna Laikibadagi Torpayaba Anayik Singdagi Ngaktuknabagi Pandamda Pangtokibani Litan Police Station ki Manung Sanalaiba Sangkai Bile Samasong Tawai Kuki Kul Anigi Lonaba Taubal Turil Dagi Sina Pankiba Nungoi Dagi Kundrapam Bimulagi Asibaksang Post Mortem Loreba Paubada Jenims Mokta Lairi Amadi Haujik Fawa Imu Manungna Claim Taurakri Kariguma Makhatana Claim Tauruktrabadi Ukrulgi District Magistrate Ki Yatangi Matungina Asibaksang Asi Dispose Tauragani Haina Litan Police Station ki Sirulama Kangalakli Lamdamasida Haloraba Singbo, Larik Tambiriba Instructor Singh, Perek Singh Gi Pangpam Tokpa, Sahi Anigi, Honorem PBD Haina Ngasi release at Kre. All Manipur, Perek Association Ngasi, Moirangkom, Krishna Premi Oil Pam Mamangdagi, Sin Kibareli Adu the Taubal, Tamelong, Sandilamasung, Senapati District Tagi Lakpa, Instructor Singna Saryaki, Re Adu Hek Set Pahorapaga, Manipur Police Kiti Mamana, Makata Salan Kidre. Association asigi treasurer Jim Com na Fongdorpada Manipur gi oina punna Laiba Perek Satruk Nipuni Thoigi Pangpam Thokpa Honorarium Sahi Anigi Pitorok Tabadaki Mamang the State Minister da Memorandum Pishin Kre Makogi Honorarium Asi Center Dagi Lai Lakti Haiduna Samam Naba Lerakpadagi Ngasisu Amuhanu release Sapani Hainasu Jimna Makataki When Hana CM da Memorandum Pishin Kre Honorarium Sahi any Pangdon Lairabani CM the superior the Bongasiba response Pazaba Pangde, the Quasi Honorary Matangsi Center Nadi, Quay Department of Sangur Department Nadi, Center the Tarak High, Ado Center Nadi Akwana Kanbadi, Sukuraba, Hogra Pass Sahi and Humse, Taro have a waiting level live, Aduna Ticket Pinabi Damakta, CM Matang Lauraga, Ticket Piu Haina, Quasi Kongjang Junction Zabani. Manipur ki anoba lenga ki makhar sem ki ba anti corruption cell na Congress lenga ki matamda mang ki ba PDS ki polam amadi thabak lawbani haina law ki ba cell gi wakat tar roi haina phongdolpa asigi nungi ba wahan thok karino miyam da khangan bi haina Manipur Friendship Organization mafro gi cherola manak taksilakli hiramasidi MLA Minister Singh sendarakani haina tauribra PDS ki polam kaithela yuanba thenglabasu marang kaina fanglibasi miyam gi hak matlabasu asoba sendong phangba maramna lenga asina naronda Yana Karabara Haina, Hanglapaka Chenja Tumzabu, Tamunabadi, Asob officer or Basu, Sanga Chau or Basu, Subsan Excel Lapot Pinaba, Zero Cinemakatanasu, Apil Taurakli. IS officer Oinam Nabaki Shorbo, Log Toklaga, Nan Manipuri Amada Manipurgi Sip Secretary, Ohen Kibakitong, Yandaba Fong Dr. Nangasi, Kiamgai, Manning Awang Lekaida, Nupi Singna, Wakan from Satakre. Manipur Lengang na Tokiba order Sigimatangda, Wakan Pharmacy Desert Yakibi, Women Development Agency, Kiamgi Manning, Awang Lekaigi,
Assistant Secretary Laisram Ibimalna Haikibada, Non Manipuri Amada Sub Secretary Pam Punanaba Manipur Lengakna, Oda Toklibasi, Atubada Hando, Manipur Lengaki Tawangasi, Landamasida, Mitop Miansa, Sanction Alibasi, Tinganaba Honadiba, ILP system Gi Kongjang Taushadabani, Maramasina, Atamatam the Manipur Lengakna, Tokiba Oda, Handoktuna, Nabaki Soba Sub Secretary Ohelu Hainasu, Makatana Fongdoke. ओइनाम नबके सोरबु चीफ सेक्रेटरी की फमदगी लौथोकपा से मणिपुर की मियाम बु सिंगनाबनी अदुगा प्रजा पुनमक बु सिंगनाबनी मसी तसेंगना हायरगदी मयांगदा फम पिखिबा से अखोई आईएलपी की एहोबु नमथनबनी हायबसे मसीमा अखोइना खंगले माना कई तौरकदगे हायबदो अखोइसु यामना नुसा थी अदुगा हायेंग करिगुम्बा मतमदा मणिपुर की चीफ मिनिस्टर असे मयांग मचा ओहल्लगे हायरगदी सीएम बु पाइबिरिबा बिरेन यागदरा मसीमा वहांग ओना हंजनी Imphal Municipal Employees Union na matam kaya gi mamangdagi taruk suba PPU haiduna IMC gi authority strike kaya tawduna laki adabu mainanaba authority na thawsabidabadagi makha tana hayeng tang taramanidagi amuk strike horgani suhairi Tourism amadi hospitality gi vocational course amanga si porampat laiba modern college ta hangdokre thoram asiga mari lainana University and Higher Education UG Assistant Director Dr. RKI School na athoba mitunglen oina saru yaraduna haikibada Manipur Lengak na college nipuda vocational course tamnanaba local liba khongthang asida Mahiroi singna kodong saba laudana matik saba oina na hotnagadabane India Lengak na Asia Laibak singa samnanaba paikhalaliba ek is policy na mai palakpada vocational course asi tamal loreba naha singna kanaba kaya kharadi phanglagani hainasu thamki Handoi ba tourism hospital digi modern college handoi ba osa education gi khudong saba se aure ba sa sina lobiyo masjid gi khudong saba lauraga koi tung prasida sumnai BA BSc BCom gi degree gi mathata osa education gi certificate diploma par gadi mai ba ho gani trans Asian countries in punjalaga socio economic development da mathen pangane honoriba ek is policies da tourism and hospitality na asoba role ama lawani haibase asani District Legal Services Authority Thawbal gi ming makhada All Christian Minority Organization kaksing na sinuna legal awareness program ma Thawbal district ki Salungpham Mayalekai High School da pangthokre thoramada advocate Muhammad Zaki Hussein amadi advocate Arun Joina resource person oina saru yaki bagalunena school asigi Mahiroi Singh Oja Singh amadi Salungpham Jilla Parishad member TS Shantasu saru yaki hairi Manipur Government Service Federation gi President Dr. M. Rajendran Lusingba Mihut Kangbu Amana Handak Manipur gi nauna khalak laba Chief Secretary R. Rasmi ga unakre Mihut Kangbu aduna state aswida tari suba pay commission sananabagi matangda minute kullom wari sanadana taksin kre amadi government employees sing na matam kuinadagi tanduna laklaba demand kaya su khanaki loinana Chief Secretary gi maike dagi su thajaba kaya pirakre haiki Avinia Theatre Trust Hyderabad Sindhana Pangthokadaba Taranithodak Suba Avinia National Festival 2017 da Pan Manipur Theatre Awang Sekmai drama Lillaima Utnabagi damakta khalakle Panbayaba Amana Festival asida Utnanaba drama Marfutaret ki manungda manga Khangatpada Lillaima su khalakibani BJP Manipur ki state spokesperson oina Sheikh Nurul Hassan bu nominate tauri haina party as president Kesis Babananda Singha thokpa chilamana khanglakli Working Committee of Apunmalov Linkhat Kibagi Taran Thurak Suba Foundation Day gi thoram ngasi pangthokre Apunmalov na sinuna thoram madu konung mamangda leiba lamyan ba sangle pangthoki loinana thoram madu da landamasid of spagi saitheng na laikhidraba mioi singi mafamda tumin leftuna ikai kunabasu utki Coalition Against Drugs and Alcohol Kadana Drive Sathabada Imphal West District ki Iroi Siamba Chingjilda Mioi Amadagi
मियो अमगी गाड़ी मसाद पुदन लापा यूलिता कुन गलोने न फागत करे फागलब मी अदो लम्फेल पुलिस स्टेशन द कादा इरोइसेम यूनिट इरोइसेम यूथ डेवलपमेंट क्लब अमसोंग इरोइसेम अपन ममेरा पाबि लुफ्न सिनखरे मखातान इरोइसेम गी एरिया दा मये काब निसा गी मयोक्ता अकन खोंजंग कया संगसिंग गनि अमदि मसिद मियामना मतेंग पांगबियो हाइना कादाना अपील तौरकली टेंगनोपल डिस्ट्रिक्ट की ओइना एंटी मलेरिया मंथ 2017 अमदी मलेरिया एलिमिनेशन कैंपेन ngasidige hawdokre work together hand together to end malaria for good haiba themda district health society टेंगनोपल अमदी national vector-borne diseases control program टेंगनोपल न सिदना ngasi anti malaria month की कैंपेन से टेंगनोपल community hall दा ngasi hawdokibane हौदबगी थरमद टेंगनोपल की डिप्यूटी कमिश्नर DC केस रघुमणि सिंह IAS अमदी चीफ मेडिकल ऑफिसर टेंगनोपल डॉक्टर सेठानी सरबमसु मथंग सिन सिगेस अमसुंग प्रेसिडेंट ने सर्व याकी सलिबा थास की कुंथ्रा माथोइदा फिल्म फोरम मणिपुर की मिखल पांगतोलगनी हाइरी मिखल असिगी नॉमिनेशन की अरोइबा मतमना थास की कुनमनी निसु हाइरी लमलाई म्युनिसिपल काउंसिल वार्ड नंबर 5 की काउंसिलर सगोल सिम अपाबीना गवर्नमेंट की पेंशन फंगद्रबा अहल ओरबसिंगदा पेंशन की सेंपम यंथोक्रे मागना नापेटपल्ली की लेकाई अहुम की सई हुमफू की मथक्ता लैबा अहल तराबरीदा पेंशन की सेंपम अदु यंथोखिबनी आर्ट ऑफ लिविंग भक्ति विकास केंद्र की मियंग मखादा थंगाल कैथेल लैबा बायरोदान मैक्सवेल हिंदी प्राइमरी स्कूल दा सथरक स्कूल से मैरू सिंह ओइबा जोगे केम सिलोशन क्रे हारिबा केम से इंडिया लेंगाकना जोगा मसानबु मैरू सिंह की कंपलसरी सब्जेक्ट ओइना ताकपी तंबीदना मसामो फना लहेनबा पांदमदा पांगथोकपनिसु हाइरी Under 14 Boys State Inter-School Subato Mukherjee Football Tournament ngasidagi DSA Kaksing amadi Kha Manipur College ki sanabung singda pangthokpa hokre. Tournament asigi ngasi sanake match singda Cornerstone Academy Sandilna Utlau High School Bishnupur Bapanjal ahum amada LI Standard English School Thaubalna Don Bosco High School Tamilong Bapanjal Mari Sinoda City Higher Secondary School Imphal Westna Ilona Brilliant Academy Kangpopi Bapanjal ahum Sinoda Ukhrul Public School na Nungmang Government High School Nonebu Panjal ani Sinoda maiti papikre Nakalamaromda ngarangdagi wangzinga madi hairoki sanabong singda pangthokiba haukiba under 17 Boys State Inter-School Subato Mukherjee Football Tournament ki ngasi sanake ba match singda Little Master English Higher Secondary School Imphal West na Little Angel English School Ukhrul Bapanjal Taruk Anida Sambalai Secondary School Bishnupurna Afros A Higher Secondary School Imphal East po Panjal ani amada maiti ba pikre haina football tournament asigi convener na thadorapa sirulmana makha tana fongdorkli hauji makha taba sanabagi pauda Taruk suba let Longjam Kobe Singh Memorial Likam Knockout Open Kang Tournament Wangoi Kendra Kangkut E amadi Kaisam Thong Kendra Kangkut ani draw satkre Laini thau Sanamahi Kang Association Wangoi gi ming makhada Wangoi da laiba Longjam Laikai Community Hall da Chathariba Kang Tournament asigi ngasi sanaki batara suba lik match amada Wangoi Kendra Kangkut E amasong Kaisam Thong Kendra Kangkut anina sanaki ba match adugi apiba matamda team animakna Panjal Taranipan Longnaki Imphal East के DFO L Joy Kumar na mahaki apopa ki mingda kachaba kang tournament asida Manipur ke tongan ba kendra singdagi lakpa kang kuttara humdoina saru yari satriba kang tournament asigi hayeng sanagada ba taramathi subalik match amada Wangoi kendra kang kut siamadi singjamai kendra kang kut anina lamba taunaragani Taruk Suba Inter-District Amadi Humpunithurik Suba State Level Badminton Championship Thas ki Kunithoi dagi pangthopa hauragani hairi Manipur Badminton Association gi meng makada DM College Campus da laiba Manipur Badminton Association gi Indo Hall da sathagadaba Inter-District Championship asida nupa amasung nupi gi sanaroi amadi Junior Kanglup Singh single doubles amasung mixed doubles ki match sing Thas ki kulumdoi faba sathabagalunena State Level gi thakta pangthokadaba Badminton Championship aduna Thas ki kuntaruk faba da nupa amadi Nupi ke tongan ba sahi Kanglup Singh gi oiba masana tara humdoi sanagani haina tournament committee asigi chairman khangalakli Hauzik aroibada maruba pa amana pizari
Wangoi Assembly Constituency ki manung sanba khaidi mapada Imphal Turel ki torban kaibadagi khul tarit lom yauna yumni singama hena isina thumjin khre. Manipuri sagol poni bu kanbata natana sai yangkai hompogi matung dasu brit asi nauna puthokna na ba kaw iroi sembagi Animal Science Department na cell culture tauna na thawang paikat ma hokre. State asigi mipung khudimak po computer hayna bagi damak kendra khudingda lem na computer training ti bagi program paikat na ba honari haina se minister nong thomam bire na phongkre. Amasung Imphal Mori lambi pakthok na ba NHIDCL na Siem Saba hokre Imphal dagi Mori satpada pung ama makai khatamak sang